Online Manipur YouTube channel is being bir bamam pumnum pu amkana taram luxury and Yamna Maruoiba power mount the Thomjinkhre Youth of Manipur Chief Minister Bungalow Da Thomjinkhre Youth of Manipur gi masing yam lo thom missing nga sin midang pung tor rum tarak pa adwai da bu parada le Chief Minister Bungalow Da Thomjinkhre Mori gi Sdpo oina thau puram ba sing tham Anand Kumar bu ngasi yu kuki militant sing na nongmai na kap tu na hat ki ba amadi Mori reinforcement oina sangkhiba Manipuri police ki team de ambush tharakuna asok apan kaya maram nang halakhiba thodok sing asigi matang da Chief Minister gi sabsaba statement ama Manipuri miyam da thambiu haiba demand tawraduna sangsin ki miyu sing adu ngasi numidang tidim lambirom dagi laklaga nijai pe chuthek gi nupi lan complex lom dagi Chief Minister Bungalow tamna sangsil lakibani thomi sing aduna tidim lambi dagi haigalaktuna kai sampat junction mapa yorokpa mafam aduda hana dagi duty tawromba police sing na thatna bahona ki adubu khungjang loi sing aduna namkhai duna sangsin ki tungda CM secretariat ki gate mamang da police ki ngahek ungkhatna bathoki adubu police officer sing na irang adubu ningthina laksin dun na hasing adu Imphal police station ki mamang da oina thaidok tuna thamki ngasi numidang pung mapan rom tarakpa adwai phawba mafam aduda leram laba matung ba mon laikai da leba sarda gi mayum da satuna lambi da phamjin duna laiki maduda sarda masa leram da badagi mahak halaktriba phawba mafam asida lengdana leigani haina thomi amna phongdorakli thodok asida police ka thengkhang kaya da muknaba thokraba su tear gas na singba season aduna pamdaba thodok thokhide Youth of Manipur gi thomi sing aduna BJP Manipur Pradesh ki President Sarda unadri phawba halloi haiduna ahing nongyai helaba phawbada Youth Club Brahmapur gi sanglenda ahing yarek tuna ngai duna leiki aduga mathangi update asna Manipur lengak na law and order ngak pagi thabuk more da di hotrong horamle kuki militant sing na Sdpo singtham Anand Kumar kaptun hatkhre ahenba force thomjil lobada ambush torpada gi commando ohum sokle leikidraba Anand Kumar gi mung da lupa lak jangkai amsung lenga ki thabuk pi na ba cabinet no warep lokre ngasi ayupung 8 tram ngarom tarakpada more ward number 7 gi eastern sign school ground the helicopter taba yana ba helipad chemba gi thabuk yengsin kiba more PS ki officer in charge oiriba Sdpo singtham Anand Kumar sahi yangkai apokpa CS kunja bihari hopum marak irom laikai buku ki militant sing na pangla blab na da mafam amadagi sniper rifle season duna kablak kiba nongmai maru na pan badagi laikan na bangamdana laikidre mahak nongmai na hek pan baga panthadana helicopter da haptuna Imphal tamna puna bu hona ringai da laikidabani mahak ki tunglumdagi panba nongmai maru ama manglom da phawdok tuna satki laikidre baksang asi ngasi ayuk pung 13 rom tarakpada helicopter na Imphal airport phawo puraklaga ambulance ta haptuna Jennings ki miril sing da puraki thodok asi thokpaga ikan kanadana nahan makai moregi kondong lairembi manakta leiba mangasuba Assam rifles ki location point that lairakhiba commando person sing more tamna sangpada athingba piramba adu ngasi su amuk hanna sanghandana ba honarpada police ki maikai dagi blank fire tawduna tankhai ki aduga more tamna sangsinduna Sdpo Anand Kumar da nongmai kaplak khiba mafam adu kanan beng rom dagi oigani thajabadagi mafam adu yauna IRB amasung BSF personnel sing loina na operation sa thaki operation adu tamna kuki militant sing na nongmai kapsilaki adu bu combined team gi maikai dagi su handuna khuthok naki thodok asida combined force ki maikai da asok apan yaukhide adu bu kuki militant sing gi maikai da asok apan yorom bai yai thajanaki operation sangdringai mamang da helipad semgat from da laikiba BSF amadi police personnel sing na su masang thok chanaba nongmai round khara kapki operation sa thakiba adu kanan beng yauna dalpati amadi chabang by public ground gi akoi basing yauki amoromda thodok asigi pau tabaga palelomdagi more tamna ahenba force sing sangsin kibada Technopal district sinam khul yausilakpada kuki militant sing na akan bamong de ambush torpadagi commando personnel ahum soki soklaba sing di yaripok khoiromdagi laima pupom Bikram sahi 38 singjamai wangma khetri lekai dagi samje sabam sakorji sahi 28 amasung ukhrul district ki kasai khuldagi sirak thuibang sahi 39 ni soklaba commando personnel sing AR gi Casper bullet proof gari amana thodok thofam dagi puthoroklaba matung palenda leiba AR gi unit hospital da han leng satharba matung da Rasmeti city da pukhalakto na ngasi numidang operation tawduna makhoi da pan kiba nongmai maru sing lawthoki thodok asing asi nungtil pung ani gi minute 10 ga mangarom tarakpada IGP zone 1 themthing na sangba DIG zone 2S Jogesh Chandra Kaksing gi SPTS Bikramjit amasung Thawal gi SP Sasidanan Sharma yauna state force amasung kungataruk suba AR gi bulletproof gari ahum yauna gari nipuda more tamna sangsin kibani combined force na lamkang khuno lanthok laga sinam khul yausilakpada lambi maida asobo nungjau sing paisinduna
thatlamki nungjausing adu lauthukna sangsinba horokpada mafam adu da lumduna leramba afaba makalgi sniper rifle yawba nongmeising sijinaduna ambush tawrakibani thodok adu da personal ahum adu asok apan nangkibani kuki militant singi attack adu da personal ahum sok patana tan police ki makok thongba officer singi yauna personal singna tongba gari tara romgi tayar puncture oibaga loinana bullet proof gari gi body sing dasu nongmei maru kaya masing khangdana panki combined force na khud handuna nongmei kapna badagi kuki militant sing adu singkharom da sen tharaga molnam khullom da sangsin kibani hairi numita sin kibadagi makhata na sangsin bada kudongchar roikhan badagi IGP thamsing ngasangba DIG range 2S Jogesandra yauna kaksing amsung thobal gi SP na lusingba gari tara mari sangsinba ngamdana palel lomda handoraki aduga thobal gi additional SP wangkhembam na lusingba state force ki gari kun lomdi tengnopol gi kunsuba AR gi post sangsin tuna laiki hairi aduga mathangi update asna laikhidraba Anand Kumar gi imung dolupa lak chengkhri amasung lenga ki thabuk pinaba cabinet na warep laukhre ngasi ayuk pung 8:30 rom tarakpada more da thokiba thodukta laikhidraba Sdpo singtham Anand Kumar gi matang da ngasi ayuk pung 13 tarakpada chief minister na preside tawduna famkiba athuba cabinet mifam amana khudakta oirekliba law and order gi fibam yengsin kiba galoinana laukiba warep singi manung da laikhidraba gi imung dolupa lak chengkhri gi compensation senfam piba amasung mahakanak na imung gi mioi amada lenga ki thabuk ama pibada ayaba pikre mifam asna thodok asida senari mioi sing phana bagi damakta mori amasung akoi bagi mafam sing da joint operation ama sathanaba khanghan ki baga loinana operation asi senaba mioi sing phadri fawa sathagadabani haiki masigi damakta hen state forcing imphal dagi thajin nabagi warep su lauki mifam asna imphal more lambigi palel digi more fawgi marakta miyamna sathok sasin tawbada central amasung state forcing aki khingyawduna sathan naba pautak su piki aduga leibak asigi its policy gi makada more town da Maruoiba mafam amma oibanina mafam asida illegal nongmei sing paiba mioi amata leihandana ba warep su lauki cabinet mifam na lauki warep singi manungdal law lokpagi matam oiriba mathang thadagi kuki jau purup sing atopa lan ama mayuk naragani amasung masigi damakta sem saduna leigadabani haiba wafam thasi kunmari da phongdokiba world cookie zo intellectual council WKZIC bu unlawful activist prevention act 1967 gi section 3 gi makada law ne yadaba lukni haina lauthoknaba union lengakta recommend tawnaba warep su lauki aduga mathangi update asna MLA minister singi thongal do wakat khungjing chingsinduna slogan laugani ngasi Sdpo singtham Anand Kumar MPS bu nongmaina kaptuna hatkibagi mayukta JC against the killing of CS Anand Kumar Singha Sdpo more by Chin Kuki narco terrorist haiba joint action committee ama semkibaga loinana committee asina sinduna pangthokibam mifamna tongan bu warep taruk laukhre warep sing adugi manungda Chin Kuki narco terrorist na hatraba Anand Kumar gi asumba wail lengakna aroiba state force season aduna Chin Kuki narco terrorist sing na operate tawriba mafam sing da khudaktagi order piduna counter offensive operations thuduna makoiba maru phangna muthat kadabani terrorist sing asina sathariba lan asida saugatliba narco terrorist group amadi makoiba phongna saugatliba CSO sing mahiroi loop sing amadi chenaba khudimuk serak pigadabani saugatliba loop sing asigi mathakta case laukatpaga loinana fagadabani amasung wanted lauthukadabani me ahum dagi sathrakliba lan asi athuba matamda loisingani haina lengakna manipuri miyam da lauthukadabani lauthokpa matamda lengakna paikhatkiba thabuk sing miyam da khangan gadabani maru oina more da laukhutkiba thabuk sing amasung kangpokpi phawriba national highway yauna surasanpur da laukhutkiba thabuk sing khangan gadabani warep ahum asni mathang thaki manga phawgi manungda miyamna penba mongda thabuk to onthoktrabade miyam dagi hanba naitraba kanba ihau jangsin khongjing singi manungda MLA minister singi yumgi thongal da wakat khongjing sing sinduna slogan laugani laikhidraba CS Anand Kumar gi imung manunggi miyoi da lenga kisana ba thabuk amma mahaki lana thoram luidringai da pikidabani lauthokku matamda appointment order soidana pigani haiba notice thokadabani haiba wafam sing asida lenga ki oiba positive action laure haiba gi wafam chief minister na media da thambiraba matung imung manung na mahaki mathau mangam pangthoknabagi ayaba mifam du warep laure hairi aduga mathangi update asna anoba mapok amada poklak khoko mitai tribe union Sdpo CS Anand Kumar na laikhidabada mitai tribe union gi women wing gi convener RK Rupanjali na thorakpa seron amada mahaki imung manung amasung mari mata singi awabada su union asina saruk yazari laikhidrabagi thawaina mapugi laikonda ingna sikna matam khara lairurabas amuk hana iramdam asida anoba mapok amada pokpiraktuna ikhoigi phurup ngamkhai ngakpada asoba thodang lohan biu haina mapuk magi mafamda thawni jari hari its policy gi maru oiba mafam am oiriba more da narco terrorist maru phangna muthatnaba home minister amsung prime minister gi pukning sing sanjari haina su phongdorakli mathawna phaba police officer ni akan mongda condemn tawi political party tara
मोरे PS के ऑफिसर इंचार्ज ओइरिबा SDPO CS Anand Kumar na kuki militant sing na ngasi ayuk nongmai kaptun hat kiba thodok asi wakhal manaba political par tara gi maikai de akan mong de kandem tawi haina party tara asigi convener khatrinwem santana thorok pasero amana phongdurakli leikhidraba CS Anand Kumar border town oiriba more bungak senbada katok pagal loina na mathu pangthok ki police officer ni maki imungi awaba saruk yazari hairi SDPO Anand Kumar hat khiba yamna laibak thibani mahesor thongnawjam ngase ayu kuki khulai paiba singna manipuri police ki SDPO CS Anand Kumar bunungmina kaptuna hat khiba thodok asi yamna nungaitaba thodok amani hairaduna RPI athwale gi national secretary mahesor thongnawjam phongdokre thodok asi gi matang dam haki yumda pangthokiba pawgi mphom amadam hakna laikhidraba gi mafam da awaba phongdok paga loina na manipur thokliba lan asi external aggression yaure haiba khanglaw pawda center na tumina laisinba yaning de haiki police personnel pawda khut tharaklaga more da matau karam na misam sing amuk sangsin duna leiba ngamgadari puno hanki ahenba force thazin tabadagi kuki sing na attack torokpani more da lanjener khibasing SDPO CS Anand Kumar bu kuki militant sing na nongmene kaptuna hat pangam libasi more da ahenba security force thazin dabadagi ni haina more da gilanjelaktuna Wangjing Konong Pukpi Sports Complex amadi Lamding Higher Secondary School da hangliba relief camp sing de lerekliba musing na phongdokre wafam asi phongdok pagal loina na NS 102 gi lambi paring da Wangjing hairok lamkhai mapada pulap leptuna pendabagi khongjing chingsinki khongjing asi da saruk yakhi basing na more da henba force thazin biu more da IRB battalion ama athuba matam na thambiu state lenga na tumen yengduna leiba yaning de haiba kholaw sing lauki nasi ayu more da thokiba leibak thiba thodok amada SDPO CS Anand Kumar leikhidabada langkon lukhoi thangta sindam sangi president laisram ibosa kuman na thadurak paseron amana thamoi sokna wa phongdorli etek asi leibak asigi unity amasung integrity da sing narakpona maram oiraduna leibak asigi armed forcing asigi daijiba pangan puthoktuna terroristing asibu maru phangna manghan gadabani prime minister amasung chief minister puksel singna miyam gi apam bakhang thabuk tawgadabani satharakliba etek asi Israel da hojik terrorist singna taba etek aduga yamna manai hana sumakata na phongdorki police ki mapangal lauthuk padagi Anand Kumar hadhan kibani CPI ngasi mori da thokiba thodok adu state asigi law and order ngak naba leiriba police sing buma pangal lauthuk tuna thambadagi thokibani haina CPI Manipur State Council gi assistant secretary M Joy Kumar Luangi serol amana phongdorli lenga ki tawgoda thodang sing toina media da lauthuk tuna law and order phare ayingba lamdam oire haiduna makhau pongna lawbiriba asibu chingleibak Manipur gi sada nipan khaktung leiba tampak masa asidara haibu hangsu hanglakli maram asna sing amsung tamthi dana kudak to law and order gi sabsaba thabuk thorom sing sathabiu sing dagi nongmai kablak padagi pau Manipur gi miam da tahan birakanu haina su makha tarakli aduga mathangi update asna ingtap palak pa hore masibu khutagi sat khidana hotna ministry chief minister miam Maruoiba imaibel sing civil society organization sing amasung MLA minister singna magi area da thabuk pangthokna rakpodagi state asida thokaning da thodok sing thokrabasu ingtap lakpa hore masibu khutagi sat khidana wakal khan thabaga loinana aikoi punsin aduna wari batai sanabaga loinana tungi mirol da sunungsi chanana lehona bagi poram yaklasi haina chief minister N Birenna phungdokre wafam asim husagum nangasi leibak sinba thungna pangthokiba leibak asigi ahanba deputy prime minister oikiba Sardar Balabai Patel gi samga nipuga nipan surak pomapok numita pangthokpa national unity day gi thauram Manipur gi oina ahanba MR gi parade ground da pangthokpa da saruk yaraduna chief minister na phungdokibani mahakna hai political gi ideology khelnaba leirambe adubu leibak asi amasung Manipur apunba chaktam chaganaba amasung maset tabagi wakhal thadoknaba honagadabani thauram gi matang da palladuna British na India bu nam thaduna thamnaba honabada Sardar Patel na Maruoiba puning tamba phangnapagi damakta lawkhiba thodang sing adu leibak asigi miyamna kaufam takte apun bagi saktam ama sagat pana hena sakhat thorang da mangjil thaba ngamgani Sardar Patel na lawramba firep adu ikoi punna lawmin aduna Manipur amasung India gi apun bagi saktam ka hendana ba hotnasi aran bo wafam da yumpham oiduna sagat lakpa amadi political gi akhuba meeting da khudong chaba lawna duna ikoi masel gi marakta nuksina da ma lehenbagi matam natre apun bagi saktam hena chetsin hannaba amasung punna chawkhat minanaba positive amadi constructive lambida aikoi punna sangsin minarasi matamda Manipur da sutangdu leitaba amasung nungsi chanama purakpa ngamgani haiki amarom da hojik yamna mipainingai oirakliba malemki honglakliba climate change asi aikoi na taraina lawroidabani aikoi mioiba ngaktani aikoi bu semrakpada tekta kaidana amasung punna leminanaba sembirakpani hojik November tha yawro phawbada
फाउद्रे नोंसु चुद्रे मसी पुनमक करीदगी ओइरक्लिबनो हाइबदु मियामना खंगी उमंग पाक सन्ना कोकथोरकपा असिना तुरेन अमसुंग पात इसिंग लेरक्तबदगिनी उ हरक्त्रबनिना नोंग चुरक्तबा ताबनी ओइरिबा किनिंgai ओइरिबा फिबम असिदगी कलहुद्रबदि तुंगदा अवाबा ओइरकनी मसिगिदमक्ता सिंग पाट तुरेन बु मियाम पुन्ना कलहुनबु होनमिनासि हाइकी मतम अमदा मणिपुर एयर कंडीशन सिस्टम सिजनरमदे अदुबु हौजिक्ति दिल्ली गुमना सारे मरम असिना महौसा लैरेमबिना पिरमलिबा खल असि कायहनदनबु होनसि एजुकेशन की लमदे स्किल डेवलपमेंट पीनबगी थबुकसिंग लौखटपा हौरे मसिता ट्रेनिंग अमदि लोन पीबसु याउरी हाइकी सेल्फ हेल्प ग्रुप मचा मचा सेमलगा थबुक तोहनबा हौरे मीडियादा सीएसओ सिंग सेरुल सिंग थोरकपा मतमदा फुरुप अमगा मरक्ता वखल तानदबा अमसुंग खरन सैनबा थोरकपा याबु वहाई वता सिंग फुंबिगनु हाइनसु चीफ मिनिस्टर ना अपील तौखी लैंगना मसक खंगदबा एसोसिएशन अमदि ऑर्गेनाइजेशन सिंग चेरोन सिंग थोरकपदा कुपना यंगसिनबियु फोंगदबा यादबगी फोंगलबसु फुरुप अमदा हेक्तमक सै थांगबो योरुमलबदि एडिट तोबियु फ्रीडम ऑफ प्रेस हाइरगसु ग्रुप सेमनरगा हाइनबा लाउनबा यारम खैलेपियु